The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi the Statue of Liberty was gifted to USA by A. Canada, B. France, C. Germany, D. Greece. Statue of Liberty asi USA da kanana gift tawrakpano. Ahanbada Canada, anisubada France, ahumsubada Germany, marisubada Greece. Ngashigi anisuba wahang asidi Aravalli Range is situated in the A. Northwest region, B. Southwest region, C. Northeast region, D. Southeast region. Aravalli Range asi kadaiwaida leibage. Ahanbada Northwest region, anisubada Southwest region, ahumsubada Northeast region, marisubada Southeast region. Ngasigi ahumsuba wahang asidi Bande Mataram was first published in A. Anand Math, B. Vinay Patrika, C. Gitanjali, D. Nandini. Bande Mataram asi ihan hanbo oina karambada publish tawkibage. Ahanbada Anand Math, anisubada Vinay Patrika, ahumsubada Gitanjali, marisubada Nandini. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment pibirakpa mioi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hariba video asi numit khudingi numidangi pung nipan tab matamda thadokjarakani. Mamangi video da hangjakiba wahang ahum. Ahanbada which of the following vitamin is essential for bone formation? A. Vitamin A, B. Vitamin B, C. Vitamin C, D. Vitamin D. Hariba wahang asigi achumba paukhumna D. Vitamin D. Anisuba wahangda what is preserved in national park? A. Only flora, B. Only fauna, C. Both A and B, D. None of this. Haidiba wahang asigi achumba paukhumna C. Both A and B. Ahumsuba wahangda the energy produced in the sun is due to A. Fission reaction, B. Fusion reaction, C. Combustion, D. Chemical reaction. Haidiba wahang asigi achumba paukhumna B. Fusion reaction ni. Haidiba wahang sing asigi achumba paukhum pibirakpa mioi adudi anybody ni. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamakpu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.